topic amagi matang dani madudi akhona company makhal mayam lei mapalamda khoi electric bike service pi ba haitare khona waitho waisin tawraga gari service tawba ya ba haitare masi nungai bamna masi sponsor nate aduga video si promotion nate khona senjaningi ba nungge ba wakhalondi hairiba service ase khoi iramda manipur da su phangan mada kari kaiba leibage amade khoi lengakta ta tani na bagi muhta khoi manipur da laiba individual entrepreneur saibitare khoi hairiba bike service CPP targadi akhoi mapalam dagi na lakami singnasu lamkoi matamda gari masa wairaga mobile wairaga gari masa si wairaga khoi service tawba masana chenjaba thaujaba adigi masa tingada mayam du kanjaba ngamnaba haitare adu amana khoi ramda manipur da laiba sana ara padagi palel le lakpa chandel le lakpa na thaja saking adigi thawalam dagi lakpa mayam din imphal heyoganda khoi junction gom mata haita parking jing da simba bike waibagi yabagi post thambi taragadi makoida henna charging tawada mafam amade mafam charging matam imphal gi mafam mafam charging matamda haiba gari masajna lai taragadi makoida charging thamda hanba haiba tare adu haiba pora se masta apalamde am kana ba mana khosi yulu hai company ming ni adu mase khoi gi app phangda gari se masana mobile dagi book tawjaba adu akhoi tajabada mayamna su comment da henna khangba lega su adum thambirakpa yagani maramdi kaina khanda henna sigum tang khangba targadi basta akhoi thungjabada lupa chamana validity khosna da mobile sim koi validity thamba da maina lupa chamana validity thamaga lupa hombu gi chamagi chani gi amaina khoi recharge tawaga nongmagi wai ba haitare adu masjid am kana ningba kana hanba haitare di khosida online service tawriba delivery service piriba yumthong khudingda any online gi product lakho tanda delivery service piriba du haiba gari asi khangda delivery service piduna miyam da kana bas yam phangali aduwa koi ramdamda gari masa leijadaba haibitare gari masa leijadaba yam da su sum gari masa si thambi targadi hena wairaga makoida su online gi service natana te atop masa gi ba dukan gi polam sing atop phanga thim do pin do su hena kana pi ga da hai phangda video si nungge wakala loti thamjabani mayamda mayam hena khangba leraga su sigi matangda video thambir ko kai belite kamera thambir ko kai belite aduga haiba se khoi thamjari gi maramdi mayamda simba service se khoi na thai mamang thamjagi ba government da khata taina mantaba sagi individual entrepreneur sai bitare ko asam sana simba gari sing se khoi gi parking jing da haiba ara pade la parking sing da haiba si gari sa si wai na ba thambi taraga di la iba mayamdu gari macha mana da gari ma wairaga gonga sappada masada tiwa sadu gi sading to 100 janaba masana thojaba yaba masri da phai cycle thobu go mana cycle thobu khena balai masina battery na chenba battery na charge thojaba haiba tare aduga sagi hairiba akhoi gari engine pan ba ma khoina hekka matam tong matam hekka bada sa adu dain adu phau sappada pa myam ting badu tang khandaba ngam go hai wa kholonda thamjabani aduga haiba yengwi viewers singa henna sigi matana khangba lega su tamenan thambirpa yagani thambiron han thamjage aduga gari khai video si akhoi gi yengwi punamda share tobina ba haija tare haiba gari sing khai tare masa sing ase delhi gi any mafam jaga amada phangbi phangi haiba tare app ki thangna yulu haiba app ki thangna si khoina book tawjaba isana thawjaba isana chenjaba haiba tare aduga charge na makhoi na tawjaba battery sigi sumaina leiba malunga GPS machine ju yawe gari si any jaga amda khoina to thamaga ju haiba GPS thana gari si kai lege haiba khangma ngambagi post yawa adu video thamjani ngi ma amda simba service se khoi iramda manipur da phangamda kyam kaiba leibage aduga government gi service khatana kana khoi individual haiba tare khoi entrepreneur singna haiba gai masa sing service sing asi khoi iramdamda auto pibada khoi iramdam gi manipur le jariba khoi samna da online product delivery service tawni ba gari le jadaba adu ma amda simba kana pi go pe aba khali aduga gamda manipur da koi bala ko sim da sim gai masa sing asi service angan targati makoi da se ne ngai jaga da ba aduga koi ramda manipur da laiba samna habi indigenous people sing have da makoi na su aho mane mtham da la matam da ara pa da la matam da gari parking da sumba junction ni thambi targati makoi na mining matam da wai matam da makoi da charging khanda ba magadra haim de wakhalon da video samjabane amadi yeng video puno matang sa amukana kram jabagolo na video share to bina ba ingsinjare kurumjari yeng video puno pu channel se mai kedi ahan makta taram no sari ngasi myang pham da thamjar khadeba kogi video se yamna nuai ba interesting oi ba topic amagi matang dani madudi akhona company makhal mayam lai mapalam da kogi electric bike service pi ba haitare
ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯅꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ
ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯅꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ
ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
बाइक सर्विस असी पिबी तारगदी अखोइगी मपाल लमदगी न लाख मीसिंगसु लमकोय मतमदा गाड़ी मचा वायरगा मोबाइल वायरगा गाड़ी मचा से वायरगा अखोइ सर्विस तौब मसाना चेंजबा थौजबा अदगी पसा तिंगदा म्यामदि कनजबा ngamnaba haitare aduga amana koi iramda manipur da laiba sana ara ara padagi palyal lakpa chandel lakpa na thaga saking adegi thawalam dagi lakpa myam din imphal he yoganda kai junction gom da haita parking jing da simba bike waibagi yabagi post thambi taragati makoi da henna charging tawada ma phama ma phama charging matam ni imphal gi phama nam phom charging matam da haiba gari masajna lai taragadi makoi da charging khanda hanba haiba tare adu haiba por sei masta apalam de am kana ba mana khos yulu hai company ming ni adu ma se khoi gi app phangda gari se masana mobile dagi book tawjaba adu akhoi na tajaba da ma na su comment da henna khangba le ga su adum thambil ko ya gani maram di kai na khanda henna sim tang khangba da gadi ba khoi na tawjaba da lupa chamana validity khosna da mobile sim khoi validity thamba da maina lupa chamana validity thamaga lupa hombu gi chamagi sani gi amaina khoi na recharge tawaga nongmagi wai ba hai tare adu masjid am kana ningba kana hanba hai tare di khosida online service tawriba delivery service piriba yumthong khuringda any online gi product lakha tanda delivery service piriba du haiba gari asi khangda delivery service piduna miyam da kana bas yam phangali aduwa koi ramnam da gari masa laijadaba haiba tare gari masa laijadaba yam da su sim gari masa si thambi targadi hena wairaga makoi da su online gi service natana te to pa masa gi ba dukan gi polam sing atau pokok dan tim dokin tau betul sing kena kana pi kata hayu khangda video si nunggu wa khalo tu khamja bane mayam da par mayam kena khang ba le ra su asiki matang da video thambiar ko kai ba leite comment da thambiar ko kai ba leite adu ga hai ba se khoi thamjari gi maram di mayam da simba service ya khoi na sai mamang thamjagi ba government da khata tai na ban ta ba sagi individual entrepreneur sai ba tare ko asam sana simba gari sing se khoi gi parking jing da haibta ara ara pade la parking sing da haiba si gari masa sing wai na ba thambi taraga di la iba myam du gari masa ma na ta gari ma wai raga gonga satpada masa da tingo ba sadu da gi sading to handa janna ba masa na thoja ba ya ba masri da phai gi cycle thobu go mana da cycle thobu khena ba lai masina battery na chen ba battery na charge thoja ba haiba tare aduga sai gi hai ba akhoi gi gari engine pan ba ma khoi na hekka matam tong matam hekka ba da sa adu dai adu khau sa padal pa myam ting ba du tan handa ba ngam ga hai wa kholon da thamja bani adu ga hai ba yeng viewers singa hen na sigi matan khang ba le ga su comment dan thambir ba ya ga ni thambir on han thamja ge adu ga gari kai video si akhoi gi yeng video puna manda share to bina ba hai ja tare hai ba gari sing hai tare masa sing se delhi gi any mafam jaga ma da phangbi ga ni phangi hai ba tare app gi thang na yulu hai ba app gi thang na si khoi na book tawjaba isana thawjaba isana chenjaba hai tare aduga charge na ma khoina tawjaba battery sigi sumaina leiba magunga gps machine ju yawi gari si any jaga am da khoina to thamaga ju haiba gps thana gari si kai lege haiba khangma ngambagi post yawba adung video he thamjani ngi ma am da simba service se khoi iram da manipur da phangam da kyam haiba leibage aduga government gi service ka tana tana individual haiba tare khoi gi entrepreneur singna haiba gari masa service sing se khoi iram dam da auto pi bada khoi iram dam gi manipur da jari ba khoi gi samna da online product delivery service tong ni ba gari ni leja da ba adum ma am da simba kana pi ga pe aba khali aduga gamda manipur da koi bala ko simba simba kai masa sing asi service angan targati makoi da se ngai jaga da ba aduga koi ramda manipur da laiba samna habi indigenous people sing have kar makoi na su atho madem tam da lam tam da ara pa da lam tam da gari parking da sumba junction ni thambi targati makoi na mining matam da wai matam da makoi da charging khanda ba phagatra haib de wakhalon da video samjabane amdi yengbi puno matang da amukan na kuram jaba ko lena na video share ke share to bina ba ingsingjare खुरमजरी यंबी पुनो पुत चैनल से माइकेदी आहान मक्तदा ताराम नोसरी ngasi म्यांग फमदा थमजरखदबा खगी वीडियो से यामन नुवाइबा इंटरेस्टिंग ओइबा टॉपिक अमगी मतंग दनी मदुदे खना कंपनी मखल मयाम लै मपालमदा खगी इलेक्ट्रिक बाइक सर्विस पीबा हाइतारे खना वाइथो वाइसिन तौरगा गाड़ी सर्विस तौबा याबा हाइतारे मसे नुवाइबमना मसी स्पॉन्सर नते अदुगा वीडियो से प्रमोशन नते खना सेंजनिंगिबा नुंगेबा वखलोंदी हाइरिबा सर्विस असे खoi इरमदा मणिपुर सु फंगनमदा kari kai ba leibage amade khoi lengakta ngakta tani na bagi muhta khoi gi manipur da laiba individual entrepreneur sai ba tare khoi na haiba
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯇꯥꯔꯦ ꯍꯥꯏꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯨ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯜꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌా ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯜꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯏꯁꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯤ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌా ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅꯤ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯏꯁꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯅꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌా ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯨ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌా ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣই ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯑꯐꯕ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯑꯐꯕ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌా ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣই ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯤ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯑꯐꯕ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯏꯁꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇ ꯇꯥꯅꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌా ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣই ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝꯗ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯁꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯑꯐꯕ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯅꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗꯒꯤ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯃꯐꯝ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯁꯥꯔꯚꯤꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯍꯧꯗꯣꯛꯄꯤꯕꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯟꯂꯥꯏꯟ ꯄ꯭ꯔꯗꯛ ꯗꯤꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯇꯧꯅꯤꯡꯉꯤꯕ ꯒꯥꯔꯤꯗꯤ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯥꯔꯚꯤꯁ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯁꯤꯒꯨꯝꯕ ꯖꯪꯁꯟꯁꯤꯡ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯋꯥꯏꯅꯤꯡ ꯃꯇꯝꯗ ꯋꯥꯏ ꯃꯇꯝꯗ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯕꯗꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯂꯣꯟꯗ ꯚꯤꯗꯤꯑꯣ ꯊꯝꯖꯕꯅꯤ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯌꯥꯔꯤꯈꯩ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯃꯥꯏꯀꯩꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯋꯥꯏꯊꯣꯛ ꯋꯥꯏꯁꯤꯟ ꯇꯧꯔꯒ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤ ꯁ꯭ꯄꯣꯟꯁꯔ ꯅꯠꯇꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯄ꯭ꯔꯣꯃꯣꯁꯟ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯍꯥꯏꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯍꯟꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯅꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ
ꯕꯥꯏꯛ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯒꯤꯅ ꯂꯥꯛꯄ ꯃꯤꯁꯤꯡꯅꯁꯨ ꯂꯝ ꯀꯣꯏꯕ ꯃꯇꯝꯗ ꯒꯥꯔꯤ ꯃꯆꯥ ꯋꯥꯏꯔꯒ ꯃꯣꯕꯥꯏꯜ ꯋꯥꯏꯔꯒ ꯒꯥꯔꯤ ꯃꯆꯥꯁꯤ ꯋꯥꯏꯔꯒ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯇꯧꯕ ꯃꯁꯥꯅ ꯆꯦꯟꯖꯕ ꯊꯧꯖꯕ ꯑꯗꯒꯤ ꯄꯩꯁꯥ ꯇꯤꯡꯒꯗꯕ ꯃꯌꯥꯝꯗꯨ ꯀꯟꯖꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯥꯞ ꯑꯔꯥꯞꯄꯗꯒꯤ ꯄꯂꯦꯜꯗꯒꯤ ꯂꯥꯛꯄ ꯆꯥꯟꯗꯦꯜꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡ ꯑꯗꯒꯤ ꯊꯧꯕꯥꯜ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯏꯝꯐꯥꯜ ꯍꯦꯛ ꯌꯧꯀꯥꯟꯗ ꯑꯩꯈꯣꯏ ꯖꯪꯁꯟꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯀꯤꯡꯁꯤꯡꯗ ꯁꯤꯒꯨꯝꯕ ꯕꯥꯏꯛ ꯋꯥꯏꯕꯒꯤ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯒꯗꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃ ꯆꯠꯅꯤꯡ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯆꯠꯅꯤꯡ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥꯁꯤꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤ ꯃꯁꯤꯗ ꯃꯄꯥꯟ ꯂꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅ ꯑꯩꯈꯣꯏꯁꯤ ꯌꯨꯂꯨ ꯍꯥꯏ ꯀꯝꯄꯅꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯃꯁꯥꯅ ꯃꯣꯕꯥꯏꯜꯗꯒꯤ ꯕꯨꯛ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯈꯨꯠꯁꯝꯅꯗ ꯃꯣꯕꯥꯏꯜꯗ ꯁꯤꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤꯗꯤꯇꯤ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃꯅ ꯚꯦꯂꯤꯗꯤꯇꯤ ꯊꯝꯃꯒ ꯂꯨꯄꯥ ꯍꯨꯝꯐꯨꯒꯤ ꯆꯥꯝꯃꯒꯤ ꯆꯅꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯔꯤꯆꯥꯔꯖ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯗꯛ ꯂꯥꯛꯄ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯔꯤꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯗꯦꯂꯤꯚꯔꯤ ꯁꯥꯔꯚꯤꯁ ꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕꯁꯨ ꯀꯌꯥ ꯑꯃ ꯐꯪꯍꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯒꯥꯔꯤ ꯃꯆꯥ ꯂꯩꯖꯗꯕ ꯃꯌꯥꯝꯗꯁꯨ ꯁꯤꯒꯨꯝꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯋꯥꯏꯔꯒ ꯃꯈꯣꯏꯗꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯁꯥꯔꯚꯤꯁ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕ ꯂꯩꯔꯒꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯄꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡ ꯊꯝꯖꯈꯤꯕ ꯒꯣꯔꯃꯦꯟꯗ ꯈꯛꯇ ꯇꯥꯏꯅꯕ ꯅꯠꯇꯕ ꯏꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯏꯟꯇꯔꯄ꯭ꯔꯦꯅꯔꯁ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯥ ꯃꯁꯥꯅ ꯁꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯥꯛꯄ ꯄꯥꯔꯀꯤꯡꯁꯤꯡꯗ ꯍꯥꯏꯔꯤꯕ ꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯡꯁꯤ ꯋꯥꯏꯅꯕ ꯊꯝꯕꯤ ꯇꯥꯔꯒꯗꯤ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯣꯡꯉ ꯆꯠꯄꯗ ꯃꯁꯥꯗ ꯇꯤꯡꯕ ꯄꯩꯁꯥꯗꯨꯗꯒꯤ ꯆꯥꯗꯤꯡꯗꯨ ꯍꯟꯊꯖꯅꯕ ꯃꯁꯥꯅ ꯊꯧꯖꯕ ꯌꯥꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯨꯝꯕꯅꯦ ꯁꯥꯏꯀꯜ ꯊꯧꯕ ꯈꯦꯠꯅꯕ ꯂꯩ ꯃꯁꯤꯅ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯕꯦꯇ꯭ꯔꯤꯅ ꯆꯥꯔꯖ ꯇꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯏꯟꯖꯤꯟ ꯄꯥꯟꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯦꯛ ꯀꯥꯕ ꯃꯇꯝ ꯇꯣꯡꯕ ꯃꯇꯝꯗ ꯍꯦꯛ ꯀꯥꯕꯗ ꯄꯩꯁꯥ ꯑꯗꯨꯗꯩꯅ ꯑꯗꯨ ꯐꯥꯎꯕ ꯆꯠꯄꯗ ꯂꯨꯄꯥ ꯃꯌꯥꯝ ꯇꯤꯡꯕꯗꯨ ꯈꯤꯇꯪ ꯍꯟꯊꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯦꯟꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯄ ꯌꯥꯒꯅꯤ ꯊꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯩ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯥꯔ ꯇꯧꯕꯤꯅꯕ ꯍꯥꯏꯖ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯁꯤꯡ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯑꯦꯅꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯌꯨꯂꯨ ꯍꯥꯏꯕ ꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯖꯕ ꯏꯁꯥꯅ ꯊꯧꯖꯕ ꯏꯁꯥꯅ ꯆꯦꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯆꯥꯔꯖꯅ ꯃꯈꯣꯏꯅ ꯇꯧꯖꯕ ꯕꯦꯇ꯭ꯔꯤꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯅꯨꯡꯗ GPS ꯃꯦꯆꯤꯟꯁꯨ ꯌꯥꯎꯏ ꯒꯥꯔꯤꯁꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛ ꯊꯝꯃꯒꯁꯨ ꯍꯥꯏꯔꯤꯕ GPS ꯈꯨꯠꯊꯥꯡꯗ ꯒꯥꯔꯤꯁꯤ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯨ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯁꯥꯔꯚꯤꯁꯁꯤ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯈꯛꯇ